Akashvani Imphal Lanthokchari Paugi Saktam Saktam asida Taranithoi suba Manipur Vidhan Sabha gi mifam tha asigi kunipan dagi haunaba Rajya gi Mantri Mandol na warep laukhiba Rajniti tauba miyoi singi khwaidagi maroiba pandamdi miyam amasung ngamkhai ngak senduna thambani haiba Mukhyamantri Nongthoman Biren gi warol Imphal East Jilla gi Dolai Thabi Dam dagi sentharakba isingda thauthi yawi haina singnaramba adu maitan gi makup kumba posak oiramba yai haina police na phongdokhiba Lamdam asida thajaba sana thaknaba polam singi brand Mukhyamantri Nongthoman Biren haudokhiba amasung Akashvani Imphal gi pau gi saktamda aikhoi gi jaribam paumi ngathem bisojit gi paudam Taranithoi suba Manipur Vidhan Sabha gi budget mifam tha asigi kunipan dagi haunaba Rajya gi Mantri Mandol gi mifam na warep laukre Irai numita pangthokhiba Mantri Mandol gi mifam loireba tungda paumi singa unabada Haksel Mantri Dr. Sapam Ranjan na hai Rajya sida thokliba irang asiga mari linana irang thokanba mafam singda mathau tawriba Manipur Police Commando singi compensatory allowance oina tha amada lupa lising manga piba atai khudong thiba mafam singda mathau tawriba personnel singda thagi oina allowance lising ahum pibada Mantri Mandol gi mifam na ayaba pire Mantri na hai Manipur da leiriba mafam singi maming pangthon thonba yadanaba lakadoriba Rajya Vidhan Sabha mifamda Manipur Names of Place Bill puthoknaba warep laure Dr. Ranjan na hai Assembly mifam jina 2024 gi ahanba mifam oigadorina Governor's Address yaugani session ji February gi tang kunganipan 2024 da session haugani handaki luga Manipur State Commission for Women's Rules to sembagi luga yamna maru oina akoi mayamna khangbiri dungai akoi Manipur gi commando sing Manipur gi yamna difficult areas ta serve tawbiriba personal pumnamak kara compensatory allowance tha amada lupa lising manga gi pinana bidamakta yanakre loina na atai personal koi ke difficult areas ta serve tawriba personal mayamse commandos na ta personal mayam lupa lising ahum tha da allowance pinana bidamak pikre lamama ming tholam dai jida tungthon thon bazu yadana bidamakta Manipur Names of Places Bill haibana sigiji akoi place tawna bidamakta asigi cabinet na so ayaba pikre Mukhyamantri Nongthoman Biren singna hairi Rajniti tauba miyoi singi khwaidagi maroiba pandamdi miyam amasung ngamkhai ngak senduna thamba haibasini Imphal da leiba Mukhyamantri Secretariat ta sagol sen numita pangthokhiba paugi mifam amada Mukhyamantri na hai ing kumja lisingani tara tagi sarkar pairakhiba BJP na Manipur gi miyambu asoi engam thuondana lehenaba thorang kaya paikatuna lagli Mahang na hai ngamkhai sambal khaba free movement regime ningthini yengsilamdaba ngamkhai ningthini ngak selamdaba demographic imbalance leramba maram sadana mafam amada missing hengalakpana singba asi yamna haksinna lofam thoi haurakliba mirol singbu mayai ka basinjaktagi kananaba pandamda sarkar asina war on drugs haudokhibani sarkar asina ngamkhai sambal khananaba free movement regime lawthoknaba population commission lingnanaba lamda masigi miyam go khonaduna lagli Magna hai Manipur gi hauzik oiriba irang asi war on drugs illegal migrants singi biometric lauduna makhoi bu khandok tuna maram damda halanaba thorang paikatpa inner line permit systems anhan khibasina Manipur gi phibam asi oirakpani Mukhyamantri na hai Bharatiya Janata Party gi led government silapa 2017 dagi kramai to ne koi Manipur gi praja safe and secure oigedagi haidana difference way da koi wap tawlgalai border fencing to winaba talakhiba FMR chananaba talakhiba population commission linkanaba talakhiba Manipur miyam golina Manipur civil society mayam konana honarakibani war on drugs ki illegal migrants in khantoga deport tonaba honarakibani process tawrukpa sigi mayam sidagi lakhiba sigi Manipur situation permanent solution amakaki yengagai khoi Bharat Sarkar da tangnaga Manipur miyam amadi ngasigi sarkar sigi punna lakibani Bharat Sarkar na population commission gi matang da border fencing gi matang da free movement regime gi matang da lobby reiba steps singase positive oiba yamna permanent oina tungi mirol kaya tekta kaina le hong ba yana na bagi damukta lobby reiba step ya si di credit ti life of thik raba sigum ba si ngak na ba kanna mo hona ba thawaina pantha pi khraba chilina oxing yung kai thadokna leibam saibam leitana awa ba khangi ba displaced torga leiriba chilina oxing aduga masigi ihausi mai pangna ba hona ba sarugya bi thiba Manipur gi praja puna ma ki credit ni Manipur da huji oireiba drugs poppy plantation gi samesya leiram jaga agoi thugai ba lepte leiriba
प्रजासिंग ngam safe and secure thamba haibisna khoi priority ni Imphal East Zilla gi Sagolmang Police Station gi manung sanba Dolai Thabi Dam dagi ising center pada thau yawi haina singnaramba du maitan gi makup kumba posak oiramba yai haina police na phongdokre Dolai Thabi Dam dagi center ba ising da thau yawi haiba miyamna pau pirakadagi PISE Mantri Leksangtem Susindrona lusingba kangbu amana yubjagesa numita Dolai Thabi da satuna yengsinki Phiba madu yengsilaba matungda Public Health Engineering Mantri L Susindrona Akasbani Imphal gi e pau kangbu da hai Dolai Thabi Dam da center agliba posak adu karino haiba hauzik phaubagi oina sabsana khangdri masi masak khangdoknabagi damak mari lenaba singna sangyeng tobagi thabak lokhalli hauzik phaubagi oina Dolai Thabi Dam asi thingjinduna thamli mantri na hai Dolai Thabi Beres sigi manak haiba tare stage da koi yamna chingna ningai oiba aurek man ba haiba tare adum khara tawtharakpadagi akoi department DC Imphal isu yaure sample jing lawro matungda koi hujik Beres is adharaga masi singjing hak testing je tawraga mai report lakti bokti singje mayam da pidaba naharaga koi Beres ingjellaga hujik laidi the report hek lakpaga akoi isingji season ba yani thadariba ochi karamba makhalgi abone no karino haibado hangmangani peripheral da leiba sing source water jing dagi lakpa sing jide pipeline jing kalthaki dana scheme kaya ama koi ising pibangam da dana leidi bane sarkarna borewell holaga ground water si mayam da mo pina na bana hojik kanna mafam kaya ama koi semkat pa hore yam athu matang da mayam da soidna khudong jabje fangani nai haijani Turel da tawtharaki ba posak aduge sample sing loduna Raizagi Public Health Engineering Department amasung Environment and Climate Change Department sing na tongan na test tawki Environment and Climate Change Directorate gi phangba official oiba paw magi matungina posak adu thauthina te atawba posak amani haiba khangmangam khre Labdam masida sajaba sana thaknaba polam singi branama Imphal da leiba Mukhyamantri Secretariat ki Darbar Hall da haukibari thokaba numita hautokhi Raizagi Horticulture and Soil Conservation Vibhag ki makhada Values and Marketing of Quality Local Horticulture Products Brand Building Initiative Scheme ki makhada puthokpa brand adu hodokladuna Mukhyamantri Nongthomam Biren hai Manipur asi hauzik yamna luraba tanpham amada leiri adumoinamak lamdam asigi sakot thaurangi thabak singdi leptana paikhatli mahakna hai sarkar asina hauzik rise asigi oina cold storage thamle masina lamdam asidagi puthokpa haira mana masing manghandana thambada chauna mateng oiri Lamdam sida puthokliba pothok singi packaging da apenba phongdokladuna Sri Biren hai lamdam sida puthokliba pothok sing mapal lamda thadokpa hore makhatana mapal lamda thanaba honnari mahakna hai Tengari crisis su tengagani aduga development gi mayam gi position koi lepe mayam gi product mayam si poraga akoi thamham nei te ba season loi gi loi ne coffee khangde amma khangde loi gi ba khang chaw ne loi bi pala pala mangba adu gi am kom na gi kan ne koi cold storage se to ji manga taru kum sa ne leijari ba pothok kharase value nei na season na adu yam ngai ba no je koi outside the export to si packet ke si quality lei re Akasbani Imphal gi pawgi saktamda aikoi gi Jeribam pawmi ngathem Bisojit ki pawdam Haugalakliba angang khudingmapu mahai masing mapung phana hayenbaga loinana masamau phana thamba haibasi tungi jumbirel oigadoriba angang singi damak tangai phadana laukhatpham thokpa thaudang ama oirakli Jeribam district asigi oina lainga ki maikai dagi mahairoi singi damak kari karamba chakhat thaurangi thabak sing laukhatlibage aduga government school gi oja singi phibam amasung drop out tawkraba angang singi damak kari karamba section thaurangna chingba laukhatlibagi habagi matangda district asigi zonal education office ta zonal education officer gi thaudanga loinana district project officer gi thaudang supuribi thaudam amurasi chanuga unazarubada asumna phongdorakhi Department of School Education Manipur gi mitiyang makhada Jiribam district ki zonal education office na right to education gi pandam haibadi sahi tara mari gi makhada leiba angang singbu lemna mahi masing tamhanbagi pandam da leptana thabak paikhatlakli amasung class 9 dagi class 12 fawbada tamliba mahiroi singda quality education pinaba leptana hotnari mamangaida sarva shiksha abhiyan amasung rashtriya madhyamik shiksha abhiyan haina tongan na mission mota education gi thabak paikhatlambadu 2018-19 dagi hauraga samagra shiksha abhiyan haina punsilaga pre-primary dagi class 12 fawbagi mahiroi singi yaiphanaba Ministry of Education gi Shikshit Bharat ki program kaya paikhatli Jiribam district ki oina government school humbudara government aided school tara mari private recognized school tara ga nipan amasung madrasa taruk lei
Jiribam district ta educational block block resource center amasung cluster resource center ahum lei. Masigi manungda primary school yangkai mathoi, upper primary school nipan, secondary school mapan amasung higher secondary school ani lei. Panbai abadi higher school sing asigi manungda infrastructure haibadi school building, classroom, toilet amasung kitchen set na chingba matik chana laibe school masing yamde. Amaromdana Jiribam si Imphal headquarter dagi kilometer chani henna lapna laibana maram oibana oza singna posting lakpada khudong chadaba kaya mayoknari. Khudong chadaba kaya lairabasu Department of School Education na atai district ta paikhatliba education chakotnaba program pumnamak Jiribam dasu adumak paikhatli. Maruina panbai yaba program kharadi midday meal Prime Minister's portion yojana hairiba scheme asi pre-nursery dagina class 8 phawbada tamliba mahairoi singi school da chak thonglaga pizari. Scheme asina Jiribam gi oina angang lising taret chaniga yangkhai nithoi da khudong chaba phanghalli. Iron folic acid tablet amasung deworming tablet su PM portion yojana gi makhada angang singda phanghalli. Mahairoi chawrakna lising tareta lemna school uniform amasung textbook chahi khudingi phanghalli. Mima nadraba angang singda stipend na chingba khudong chaba kaya piri. Scheme asina Jiribam district yu ena angang chani muk kanaba phanghalli. Drop out mahairoi sing amukka hana mainstream da puraknaba out of school children hariba scheme asi Jiribam district ki oina non-residential special training center ama Chingdong Laikai upper primary school da hangli amasung Borobekra subdivision gi manung channa leiba Jatrapur primary school da residential special training center ama lei. Hariba center ani asina chahi kudingi angang chama mukta kanaba phanghalli. Jiribam district ki oina residential hostel ama Netaji Subhash Chandra Avashya Vidyalaya haina su khangnaba hostel asi Jiribam gi Sonapur da 2018 dagi hangli hostel asi da class 6 dagi class 8 phawba tamliba mahairoi chama da fooding lodging gi khudong chaba piri masita su natana hostel asi da lairiba angang khudimakta tha amada lupa chama gi chang da stipend su piri. Honorable Chief Minister gi flagship program School Fagalansi Mission gi ahanba phase da Netaji High School yauri. Netaji High School da class 3 dagi class 10 da mahairoi cha truklom na quality education gi khudong chaba phangli. School Fagalansi Mission gi phase 2 da Jiribam Higher Secondary School asi approval tawbikre athuba matamda phase 2 gi thabok paikhatlagani haina asa tawjai. Swachh Bharat Mission gi makhada swachhta haibadi luba nanbagi pandamda chahi khudingi leptana swachhta pakhada haiba program asi school khudimakta leptana paikhatli. Matamga chunaba mahai masing tambiba haibasi Bharat Sarkar gi pandamni masigi iroinana Zonal Education Office Jiribam nasu matamga chunaba oza singi training program kaya paikhatli. Early Childhood Care and Education gi training program su matam gi paikhatli. Jiribam da Kasturba Gandhi Balika Vidyalaya ama lingkhat pirabadi Senmitlon gi fibam phattaba district asida achauba kanaba pigane haibagi asa thamjai. Oza singna kathokpaga loinana honna minarabadi Honorable Prime Minister gi Shikshit Bharat amasung Padhe Bharat ki pandam soidana phangba ngamgani. Airaba leigi makhada laiba imung singi angang masing hena laiba haujik maki oina sarkar gi mahailoi sang singda punna mahailoi lising taret chani yangkhai ni thoi laiba Jiribam district asida school Fagalansi haiba lainga ki anoba khongthang asida anisuba phase ki oina Jiribam Higher Secondary School su konsilagani haiba simadi Jiri miyam gi oina chauthok chaningai ni. Adubu mahairoi singbo mapung phana mahai masing tamhanduna masamau phaba mahairoi oihanana bahonabada lenga ki maikai khattada thaudang sinabagi mahutta lamdamasida lairiba maru oina mama mapa oibasing amadi mahairoi singi loop singna manaba thaudang lominnarabadi soidana matik chaba mahairoi kya Manipur gi border district ama oiriba Jiribam dagi su puthokpa ngangani khalli. Akashbani Imphal gi pau gi saktam gi damak Jiribam dagi ngathem Bisajit. Matang asida Akashbani Imphal gi pau kangbuna puthokpa chayol gi pau gi saktam loizare khomjinba amasung puthokpa Thokchom Jogendrajit lijakhiba Maibam Dwijamani.